मिशम मियाम ngak ngamroi da ba oirgadi lakriba India gi security forces singse paramilitary force singse makoi hanbigro ya Manipur dagi hanbigro makoi sing ase adum laba lamhen to en ba jin kuki narco terror sing ase masibu thengnabagi responsibility ase ekoi misham miam singsina ko indigenous people sina lawjarage mayang lambam risikanta kakching khuno koigi uchan makhong da leiba airiba inaosi narang numidang pung tara doida Susanpur ki mafam amada amna tamthiba mongda koigi yoibagi minungsi gi wangwada amna tamthiba chinkuki narco terrorist kulai pa terrorist na nongina kapaga halambagi thodo ama thoki bai bisi si yam strongest amda condemn toba adu kokomi gi maike digi pongdok chari airiba lamdam sida suki mate amna haukiba chahi ani ga tha nipan pharaklaba crisis asi tapna koi shanti gi lambi amada laknaba leminari ba kanglu phurup singi marakta pau phaudong na dana koi mase nungsi sanaba phiyo ama handelangna ba Manipur da tangdu leita ba phiyo ama langna ba kanna leiriba civil society organization singi maike di khona duna laga su sigum raba amna lamhen tu hen ba koi gi kulai pai ba jin ku narco terrorism si masidi maning tamna chalhal lakanda ning tamna makoina tongning momongda misham miyam sing sida aki akhang pon ba misham miyam sing halan ba skumba punam maksing asi ngasi lenga kama india gi lenga kama lei haibagi ekoi wahan thok le ratraba phibo momokhakta ngasi manipur da lai maramudun kokomi maike digi thamjaning gi wafam di kai no har kanda sigumba jinkuki narco terrorist sing sina chathar riba adugulaba tamthiraba mihak mipun sing asi laksin bagi mohuta henna makoibu yokhat pa manba mongda adugulaba makoina tongning ba adugulaba indigenous people sing mitei miyam sing da haning ba matam da halan ba adugulaba tongning ba makoina miyam sing asibu nampuda namjin ba adugulaba akitu jungo puhon matam da india lengak na ngasi phawba karigumba mata lakshindaba rigumom khoktodaba ibse masi sigumraba kanglup singa sibu yokhla kanda ikoi misham miyam singa si mitei musung indigenous people singa se muthannabu india ge soba lalong ado masi sudum chathaduna lei masi kudakta leptuna mokoi singa si lakshindadabani ibse ikoi kokomi ge makai deki thamjage amaduna hairibo manipur gi situation asida india gi Lami lising humpu hena ekoi mapam sida misham miya magi adum laba citizen sing magi people sing ase masibu ngang na bagi labak thara ga su chingda leiri ba adum laba lamhen tu hen ba narco terrorist sing adudi ngasi karisu nga da khu lakshin dana ekoi misham miyam sing asibu ngapui sem buimota ekoi thadu kanda maning tamna to holi phibam sing ase summa khasa traga lei bai se masi yamna ekoi miyam bi maikai de strongest time da masi yaning da ba adu ni da government ki policy se yaning de masi enough is enough ai buduni manam di kari no har kanda manam si ne koi ne miyam da thamning ni wa pam di kari no kanda misham miyam ngak pu ngamroi da ba oirgadi lakri ba india gi security forces sing se paramilitary force sing se makoi hanbigro ya Manipur dagi hanbigro makoi sing ase adum laba lamhen tu en ba jin kuki narco terror sing ase masibu thengnabagi responsibility ase ekoi misham miyam sing sina ko indigenous people sina lawjarage matu lawja bogolena na ekoi koi shanti leiba tangdu leita o phibo momokanda makoi amu hangeju hanbiro ai bo wapam si ai kokomi ge makai dagi thamjage aruduna sigumba thawdok asi makha tana holaptana bona bada leminari ba kanglu purup singna ekoi wikup na hom singna asigula mehen tu hen ba adum ba kulai pai ba singa sidegi ekoi section mina ba changi ai ba wapum se aina an kokomi ge maike degi sumba wapum karji thamjari ai ba inaw asigi leikidaba sida ekoi ge maike degi ngai taba imung nungya wabadesu daru yajari aduga sigumba phibam ba se lamen tu en basing sila to hom se ekoi yam strongest time de koi condemn to hom to hai matam situation na bisi ahung banai to budabu leiri wa phibam si ekoi civil society musung manipur miam na manipur ya pun bagi
thौना lingjang system si kai dana hona boda leminari ba han degi leminari ba kanglu khuding mak se amatoina lemina ba se masi ekoi gi lengpadra ba umsung masi tawpadra ba thongdang amani adubu kanglu sing marakta lamhen tu hen ba hoi manipur thugai ba pamba anatraga tongan ba maikai dagi migrants changak pa adu la ba ain ya do mo ta changak pa adu la kanglu phurup sina aikoi tawri ba thabak sina maram markanda aikoi na aikoi kanglu phurup khuding makta loina onsin bagi mohutta aikoi leiri ba singa se masi da matik sawa india gi oiba aikhat pam thok lo sing lo gi oiba dum action singa do masi lokal pam thoi kana guma phattaba dum lo kulai pai ba narco terrorist kharana aikoi miyam da landara akanda manipur se matam supada aikoi gi hana gi pibom duda hanjendana bo honari bo pibom singa se masi aikoi punamuna khangmina pam to ye bo bom da itam ni aikoi gi wa ba hujing maki di gam na ga na ba panaba gi wa pam leite aikoi na ajeri biduni sai da gi su gomenda apil tawri sine ko na su aikoi asigumba chin ku ki narco terrorist singa si yokhat pa man mongda andam sida aikoi amna miyam sida aki tujung poli basinga se masi yokhalaga makoida henba shakti pibadong na tori masi kudak lepu maduna tragadi manipur miyam gi oiba wakhlol sigi matungina ekoi india gi lengak ki policy sigi mayok te ekoi akan ba miyam go ba khongjam na sing mo tang tang sum lebak tragadi lakani abo condition